Hello. Hello, subscribe my channel. Lâu khâu lời nó thầm mày. Lâu khâu lời nó mẹ. Sanju Khaidem. Hi. Hi Sanju. Sanju chak charabra. Thank you. Koi sum da su lâu khawa hojik ta loina raga koi gi to mara tha da bai tar ko. Phau koi ha den ko phau bun loina leiba myam jauri. Phau oina lo thok tri ma hojik ba. Matam se khara khetna bai tar Manipuram ka. Chadri. Sanju Khaidem itema kari lam daino ai silchar daini. Adai di Sanju di kari lam gino. Koi miti lon se kitang di kari lam dagino hai ba kari lam gino hai ba kitang di hai khetnei ko koi som kasarom da ngang bada samjal laga ngang jan bagum ba dikhara da jawi waro bo jade Sanju di kasar gira Manipur gira kari to zoom dor bo dagi sum chaw le to he da nang sanai ro ai su silchar gini o silchar gi acha Sanju gi channel leibra traga sumna sum enora subscribe su tawiramo itemaki channel macha sida kana kana lege 78 ite banang di silchar kari lam aina udharbon (43) please subscribe my channel 43 members Ichan kwa like done thank you Ichan ai ngasi deita phone phajana pai ko na hangai ngrang nungthin thungabane ba Manipur dagi habadi numit 10 muk leirubodo sum lam chathok pa haidana phone pairaga leiba ngamdaba aduga live thai du sum ai tawin ko aina ga live tha badudi kai chathok pada ka sum gari daga phammingei daga sum angana ga jetringai matang adai asang bada sum tawbe wane ba ai thabak tani ko o kai thabak tawge jan muni ngangom ke testi jai phare a thongba muni kana kana thari ba khangde ai kana kai thari ba khangde dum sangbadani ko en kapsa leije suri
ꯊꯕꯛ ꯀꯩ ꯊꯕꯛ ꯁꯨꯔꯤꯒꯦꯕ ꯏꯆꯟ? ꯃꯣꯅꯤ ꯎꯏ ꯃꯣꯅꯤ ꯎꯏ ꯍꯥꯏꯅ ꯀꯧꯏ ꯃꯥꯅꯦ꯫ ꯊꯣꯡꯗ꯭ꯔꯤꯁꯦ ꯁꯟꯖꯨꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤ ꯆꯠꯂꯨꯏꯅꯣ? ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯒꯗꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯆꯍꯤ ꯀꯌꯥꯅꯣ ꯆꯍꯤ 10ꯃꯨꯛꯁꯦ ꯎꯅꯗꯕ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯑꯥꯗ꯫ ꯑꯗꯨꯁꯨ ꯎꯅꯒꯦꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯛꯑꯦ꯫ ꯑꯩ ꯑꯣꯟꯗ ꯂꯩꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯣꯀꯦ 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 ꯏꯆꯟ꯫ ꯏꯆꯟ ꯒꯣꯋꯥ ꯁꯣꯠ ꯑꯣ ꯍꯣꯇꯦꯜꯅꯤꯗ꯫ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗ ꯊꯕꯛ ꯁꯨꯏꯔꯣ? ꯃꯦꯅꯦꯖꯔꯒꯨꯝꯕ ꯑꯣꯏꯔꯤ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯤꯔꯕ? ꯐꯔꯕꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯕꯛꯁꯦ ꯇꯧꯔꯒ꯫ ꯑꯦꯌꯥꯔꯄꯣꯔꯠꯇꯒ ꯂꯩꯁꯥꯕꯤꯁꯤꯡꯒ ꯂꯩꯍꯧꯔꯤꯒꯗꯣ ꯎꯕꯗꯅꯦ ꯇꯧꯅꯤꯡꯉꯤ꯫ ꯍꯣꯏ ꯍꯣꯏ ꯏꯆꯟ ꯇꯧꯒꯗꯝꯅꯤ꯫ ꯄꯩꯁꯥꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ꯫ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯕꯗ ꯑꯣꯛꯄꯤ ꯁꯥꯔꯦ ꯑꯗꯨꯒꯤ꯫ ꯑꯗꯨꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯋꯣ ꯋꯥꯈꯜꯗꯁꯨ ꯀꯩꯅꯣ ꯑꯣꯏꯕꯅꯤ꯫ ꯕꯤꯖꯤ ꯂꯩꯔꯗꯤꯅꯦ ꯋꯥꯈꯜꯁꯦ꯫ ꯑꯗꯨꯒ ꯌꯨꯝꯗ ꯁꯨꯝ ꯀꯩꯀꯩ ꯇꯧ ꯂꯩꯔꯒ ꯃꯤꯅꯁꯨ ꯃꯤ ꯈꯠꯅꯒꯦꯇ ꯉꯥꯏꯔꯦ꯫ ꯁꯟꯖꯨ ꯈꯥꯏꯗꯦꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ꯫ ꯁꯟꯖꯨꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯁꯟꯖꯨ ꯁꯟꯖꯨ ꯕꯦꯇꯥ꯫ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯤꯌꯦ꯫ ꯏꯆꯟ ꯐꯩꯌꯦ ꯊꯕꯛꯇꯤ ꯊꯕꯛꯅꯤ ꯅꯠꯇ꯭ꯔꯥ ꯊꯕꯛꯇꯤ ꯊꯕꯛꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯣ꯫ ꯑꯩꯈꯣꯏꯐꯧ ꯑꯃꯇꯪ ꯇꯧꯖꯒꯦ ꯍꯥꯏꯕ ꯐꯪꯗꯦ꯫ ꯃꯣꯅꯤ ꯆꯥꯀ꯭ꯔꯤ ꯇꯧꯁꯤꯔꯣ? ꯃꯣꯅꯤ ꯍꯣꯏ ꯇꯨꯝꯃꯒ ꯂꯩꯔꯗꯤ ꯄꯩꯁꯥ ꯐꯪꯗꯦ꯫ ꯄꯩꯁꯥꯁꯨ ꯐꯪꯗꯦ ꯋꯥꯈꯜꯁꯨ ꯊꯣꯛꯇꯦ꯫ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯈꯜꯁꯨ ꯌꯥꯝ ꯂꯥꯛꯏ꯫ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯕ꯭ꯔꯥ? ꯃꯅꯤ ꯏꯆꯟ ꯁꯟꯖꯨꯒ ꯄꯥꯏꯈ꯭ꯔꯦ꯫ ꯁꯨꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯒꯤ ꯄꯣꯠ ꯍꯨꯔꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯤ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯟꯖꯨ ꯈꯥꯏꯗꯦꯝꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ꯫ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯐꯥꯏ ꯎꯀꯥꯕꯤ ꯀꯩ ꯀꯔꯥꯒ ꯂꯩꯕꯅꯦꯕ ꯍꯌꯦꯡ ꯀꯪꯁꯤꯜꯂꯛꯑꯒꯗꯤ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯔꯣ ꯃꯅꯤꯄꯨꯔ ꯆꯠꯂꯨꯏꯕ 10ꯅꯤꯗꯣ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯤ ꯑꯃꯇꯒ ꯌꯥꯗꯕ꯫ ꯁꯨꯝ ꯑꯩꯉꯣꯟꯗ ꯑꯗꯩ ꯅꯤꯡꯉꯥꯏꯅ ꯀꯩꯅꯣ ꯁꯨꯝ ꯄꯝꯃꯒ ꯂꯩꯗꯅ ꯑꯩ ꯈ꯭ꯋꯥꯡꯒ ꯇꯦꯛꯇꯅ ꯂꯥꯛꯑꯦ ꯍꯥꯏꯁꯤꯅꯤ꯫ ꯂꯦꯇꯤꯟ ꯆꯪꯉꯐꯥꯎ ꯏꯅꯥꯛꯐꯝ ꯂꯩꯅꯤ꯫ ꯁꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯈ꯭ꯔꯦ ꯁꯨꯃꯥꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯀꯔꯤꯝ ꯍꯣꯏ ꯏꯅꯥꯛꯇꯒ ꯆꯪꯉꯛꯇꯦ꯫ ꯑꯩ ꯅꯍꯥꯟꯗꯩ ꯀꯞꯄꯤꯀꯣ ꯏꯃꯥ ꯀꯩꯗꯧꯔꯦ? ꯀꯩ ꯀꯞꯄꯤꯅꯣ?
ꯀꯞꯃꯤꯟꯅꯁꯤꯅꯦ ꯈꯤꯇꯪ ꯈꯥꯏꯗꯣꯔꯛꯑꯣ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯀꯞꯊꯣꯛꯀꯦꯕ ꯏꯆꯦ ꯑꯉꯥꯡ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯆꯍꯤꯅꯦ 4ꯒ ꯊꯥ 3 ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯅꯥꯎꯆꯥ ꯇꯧꯅ ꯂꯩꯔꯤ ꯃꯔꯣꯟꯁꯨ ꯁꯨꯕꯥꯠꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯂꯤꯂꯥ ꯃꯥꯅ ꯍꯥꯏꯒꯗꯕ ꯃꯔꯣꯟꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯏꯪꯒꯤꯠꯇꯣ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯗ꯭ꯔꯒ ꯃꯥꯅ ꯁꯥꯎꯕꯁꯦ ꯑꯗꯨꯗꯤ ꯄꯤꯛꯂꯤꯅꯦ ꯑꯗꯨꯅꯤ ꯁ꯭ꯀꯨꯜꯁꯨ ꯊꯥꯗ꯭ꯔꯤꯑꯕ ꯃꯔꯣꯟ ꯁꯨꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯥꯒꯦꯅ ꯈꯜꯂꯤꯃꯤ ꯑꯩꯒꯤ ꯑꯦꯜ.ꯕꯤ ꯇꯧꯔꯒ ꯅꯣꯇꯤ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯅꯥꯝ ꯂꯥꯛꯇꯕꯒꯤ ꯀꯞꯄꯤꯅꯤ ꯑꯩ ꯅꯪꯁꯨ ꯈꯔ ꯌꯦꯡꯒꯦꯔꯣ ꯀꯩꯒꯤꯅꯣꯅꯦ ꯑꯩꯗꯤ ꯍꯟꯗꯛꯀ ꯅꯪ ꯀꯔꯝꯕ ꯃꯇꯝ ꯊꯥꯒꯦꯅꯦ ꯈꯪꯍꯧꯗꯦꯍꯦ ꯉꯁꯤꯗꯩꯗꯤ ꯌꯦꯡꯉꯅꯤꯗ ꯀꯅꯥ ꯀꯩ ꯊꯥꯔꯤꯕ ꯍꯥꯏꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯏ ꯉꯔꯥꯡ ꯑꯩ ꯃꯅꯤꯄꯨꯔꯗꯩ ꯆꯤꯆꯦꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯏꯅꯝꯃꯒ ꯌꯥꯎꯔꯤꯑꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯗ ꯄꯣꯊꯥꯔꯦ ꯑꯗꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯃ ꯁꯨꯝ ꯍꯣꯠꯅꯕꯗ ꯐꯣꯟ ꯄꯥꯏ ꯁꯪꯗꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯃꯝꯗꯥꯏꯗ 1:30 ꯇꯥꯔꯒ ꯂꯥꯏꯞꯅꯦ ꯃꯇꯦꯛ ꯑꯃ ꯀꯥꯞꯄꯕꯨ ꯀꯨꯀꯤ ꯑꯃꯅ ꯃꯩꯇꯩ ꯆꯛꯊꯨ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯩꯁꯨ ꯐꯖꯅ ꯄꯦꯟꯅꯕ ꯆꯩꯍꯧꯔꯝꯃꯤ ꯅꯉꯛꯇꯣ ꯄꯥꯏ ꯃꯦꯠꯂꯨꯔ ꯀꯥꯏꯅ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯉꯁꯤ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯗꯨꯗꯒꯤ ꯈꯔ ꯋꯥꯏ ꯁꯪꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯀꯔꯤ ꯀꯔꯥ ꯀꯣꯜ ꯂꯣꯏ ꯐꯦꯡꯉꯅꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯉꯔꯥꯡꯒꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯈꯛ ꯏꯂꯤꯁꯥ ꯊꯣꯡꯕ ꯈꯤꯇꯪꯒ ꯇꯧꯔ ꯆꯥꯁꯤꯜꯂꯦ ꯍꯣꯔꯦꯟ 12ꯒꯤ ꯊꯣꯡꯗ꯭ꯔꯤ ꯑꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯣꯅꯤꯅ ꯀꯞꯄꯤꯅ ꯃꯣꯅꯤꯅ ꯏꯆꯟ ꯇꯥꯏꯃꯤꯡ ꯍꯥꯏꯔꯛꯎ ꯑꯗꯨꯅꯤ ꯇꯥꯏꯃꯤꯡ ꯍꯥꯏꯗ꯭ꯔꯗꯤ ꯈꯪꯗꯕꯅꯤ ꯑꯩꯗꯤ ꯇꯥꯏꯃꯤꯡꯒ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯒ ꯂꯥꯛꯇ꯭ꯔꯁꯨ ꯏꯁꯥꯎ ꯁꯥꯎꯖꯗ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯇꯥꯏꯃꯤꯡ ꯊꯥꯅꯔꯨꯔꯒ ꯑꯩꯅꯅꯦ ꯑꯗꯨ ꯇꯧꯔꯨ ꯉꯝꯃꯨꯗ꯭ꯔꯗꯤ ꯏꯀꯥꯏ ꯅꯪꯒꯅꯦꯕ ꯑꯩ ꯑꯗꯨꯅ ꯁꯨꯝ ꯑꯁꯪ ꯇꯧꯁꯜꯂꯝꯃꯤ ꯁꯨꯝ ꯋꯥꯁ ꯇꯥꯏꯝ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯒꯦꯔꯥ 2 ꯃꯤꯅꯤꯠꯂ 3 ꯃꯤꯅꯤꯠ ꯑꯗꯨꯝ ꯇꯧꯁꯜꯂꯤ ꯄꯨꯡꯈꯥꯏ ꯐꯥꯗꯁꯨ ꯂꯣꯏ ꯇꯣꯛꯁꯜꯂꯤ ꯁꯣꯁꯨ ꯎꯠꯇꯦ ꯍꯥꯏꯅꯦ ꯑꯩ ꯉꯔꯥꯡꯁꯨ 8ꯗꯒꯤ ꯇꯧꯔꯤ ꯑꯗꯨꯗꯤ ꯏꯆꯟ ꯒꯣꯋꯥ ꯁꯣꯔꯠ ꯏꯆꯟꯒꯤꯁꯦ ꯀꯩ ꯁꯣꯔꯠ ꯚꯤꯗꯤꯑꯣꯔꯣ ꯀꯔꯤꯅꯣꯅꯦ ꯍꯣꯔꯦꯟ 7ꯗꯒꯤ ꯇꯧꯔꯛꯀꯦ ꯅꯣꯇꯤ ꯂꯥꯛꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ 7ꯗꯒꯤ ꯇꯧꯔꯛꯀꯦ ꯀꯅꯥꯅꯁꯨ ꯑꯗꯨ ꯃꯇꯝꯗꯣ ꯊꯥꯕꯅꯤꯅꯦꯍꯦ ꯈꯪꯕ꯭ꯔꯣ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯄꯨꯡ 24ꯗ ꯃꯤ ꯀꯌꯥꯅꯣꯅꯦ ꯆꯦꯟꯅꯗꯣꯏꯕ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯋꯥꯔꯧꯖꯗ꯭ꯔꯦ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯗꯤ ꯐꯣꯟꯗꯣ ꯄꯥꯏꯔꯤꯉꯩꯗ ꯑꯣꯏꯗꯤ ꯊꯦꯡꯅꯔꯦꯀꯣ ꯑꯣ ꯑꯗꯨꯅꯅꯤ ꯃꯤꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯏꯆꯟ ꯃꯣꯔꯅꯤꯡꯁꯨ ꯀꯌꯥꯔꯣꯝ ꯊꯥꯗꯥꯏꯅꯦ ꯑꯗꯩꯗꯤ ꯍꯣꯏ ꯏꯆꯟ 7ꯗꯒꯤ ꯇꯧꯔꯛꯑꯣ ꯑꯩ 8:30ꯗꯒꯤꯅꯤ ꯑꯣ ꯄꯥꯎꯅꯝꯕ ꯂꯥꯛꯑꯦ ꯏꯇꯩꯃ ꯇꯧꯔꯛꯑꯦ ꯂꯥꯏꯛ ꯏꯇꯩꯃꯅ ꯇꯧꯔꯛꯏꯁꯦ ꯅꯪ ꯂꯥꯏꯛ ꯅꯝꯃꯤꯔ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯃꯣꯅꯤꯅ ꯑꯦꯁ ꯏꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯏꯆꯟ ꯅꯠꯇꯦꯅꯦ ꯅꯣꯇꯤ ꯂꯥꯛꯇꯦꯅꯦ ꯑꯩꯒꯤ ꯐꯣꯟ ꯑꯃꯗꯒꯤ ꯌꯦꯡꯕꯅꯤ ꯍꯥꯏꯗꯤ ꯂꯤꯡ ꯊꯥꯔꯁꯨ ꯆꯪꯕ ꯌꯥꯗꯕ ꯌꯥꯎꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯣ ꯃꯣꯅꯤ ꯍꯣꯏ ꯂꯥꯏꯚ ꯊꯥꯕꯒꯤ ꯋꯥꯔꯤꯔꯣ ꯃꯌꯥꯝ ꯍꯣꯏ ꯂꯥꯏꯚ ꯊꯥꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃꯤꯅ ꯐꯪꯕꯤꯗꯕ ꯃꯥꯜꯂꯦꯅ ꯍꯥꯏꯕ ꯏꯆꯟꯁꯦ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯁꯦꯁ ꯍꯥꯏꯅ ꯃꯤꯅ ꯂꯥꯛꯄꯤꯗꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯕꯤꯗꯦ ꯍꯥꯏꯅ ꯂꯥꯏꯛ ꯅꯝꯂꯤꯅꯦ ꯑꯣ ꯉꯁꯥꯏꯗꯩ 3 ꯈꯛ ꯑꯣꯏꯁꯦ ꯅꯪꯂꯣ ꯑꯗꯩꯗꯤ ꯑꯦꯁ ꯏꯌꯥꯝꯕꯅꯅꯤ ꯏꯃꯥ ꯏꯌꯥꯝꯕ ꯀꯩꯅꯣꯅ ꯏꯌꯥꯝꯕꯅ ꯇꯥꯏꯅꯈ꯭ꯔꯤꯅꯤ ꯄꯥꯎꯅꯝꯕ ꯃꯣꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤ ꯑꯦꯁ ꯏꯌꯥꯝꯕ ꯃꯅꯤ ꯑꯦꯜ.ꯕꯤ ꯋꯥꯔꯤꯅꯤ ꯑꯦꯜ.ꯕꯤ ꯃꯦꯂꯥꯒꯤ ꯋꯥꯔꯤꯅꯤ ꯑꯦꯁ ꯀꯞꯄꯤꯅꯤ ꯏꯆꯟꯅ ꯀꯞꯄꯤꯌꯦ ꯑꯦꯁ ꯑꯩꯗꯤ ꯁꯪꯕꯨ ꯁꯪꯂꯗꯤ ꯂꯥꯛꯀꯅꯤ ꯁꯪꯗ꯭ꯔꯗꯤ ꯂꯥꯛꯂꯣꯏ ꯑꯗꯨꯅꯤꯗ
ꯊꯕꯛ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯏꯃꯤꯡ ꯉꯥꯏꯅ ꯁꯪꯅꯔ ꯍꯥꯏꯅꯔ ꯂꯩꯕ ꯌꯥꯗꯦꯕ ꯁꯪꯉꯨꯕꯗꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯎꯅꯔꯤ ꯉꯥꯛꯇꯅꯦꯕ ꯃꯇꯥꯡ ꯆꯥꯔꯨꯗ꯭ꯔꯗꯤ ꯃꯇꯥꯡ ꯆꯥꯔꯗꯤ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯒ ꯈꯪꯗꯦ ꯆꯞ ꯆꯥꯕꯤ ꯃꯇꯝꯒꯗꯤ ꯍꯥꯏꯅꯕ ꯉꯝꯗꯦ ꯚꯤꯗꯤꯑꯣ ꯐꯥꯎ ꯑꯩꯕꯨ ꯊꯥ ꯀꯌꯥꯔ ꯁꯨꯔꯦ ꯅꯝꯗꯕ ꯑꯩꯅ ꯑꯃꯨꯛ ꯅꯝꯈꯤꯗꯣ ꯑꯩ ꯅꯝꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯕꯤꯅꯣꯠꯀ ꯂꯣꯏꯅꯅ ꯇꯧꯔꯤꯗꯨꯗꯤ ꯅꯠꯇ꯭ꯔꯪ ꯐꯠꯇ꯭ꯔꯪꯗꯤ ꯁꯨꯝ ꯑꯩ ꯑꯗꯨꯗꯒꯤꯗꯤ ꯑꯦꯁ ꯋꯥꯔꯅ ꯒꯣꯋꯥ ꯀꯔꯤꯅꯣ ꯃꯨꯅꯤꯅ ꯑꯦꯁ ꯌꯥꯝꯕ ꯃꯅꯤ ꯑꯦꯜꯕꯤꯒꯤ ꯋꯥꯔꯤꯅꯤ ꯑꯦꯁ ꯀꯞꯄꯤꯅꯤ ꯑꯦꯁꯅ ꯑꯩꯗꯤ ꯑꯗꯩꯗꯤ ꯃꯣꯅꯤꯅ ꯑꯦꯁ ꯌꯥꯝꯕ ꯑꯩꯒꯤꯁꯨ ꯁꯪꯂꯗꯤ ꯂꯥꯛꯄꯤꯌꯨꯀꯣ 8:30ꯗ ꯃꯅꯤꯄꯨꯔ ꯃꯤꯁꯦ ꯉꯟ ꯉꯟ ꯆꯥꯛꯆꯥꯔ ꯇꯨꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯑꯗꯩꯗꯤ ꯏꯆꯟꯅ ꯄꯥꯎꯔꯝꯕ ꯈꯔ ꯈꯔ ꯌꯥꯎꯕꯤꯔꯛꯑꯣ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯑꯣꯏꯁꯨ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯒꯦꯀꯣ ꯍꯧꯔꯣ ꯊꯕꯛ ꯍꯧꯔꯣ ꯇꯣꯂꯣꯞ ꯐꯪꯗꯕ ꯌꯥꯗꯦ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯗꯨꯅꯤ ꯑꯗꯨꯏ ꯇꯥꯏꯃꯤꯡ ꯍꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯆꯠꯅꯤꯡꯂꯕꯅꯤ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯩꯗꯤ ꯀꯞꯅꯤꯡꯉꯤꯗ ꯅꯣꯇꯤ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯏꯆꯟꯅ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯆꯔꯦ ꯅꯣꯇꯤ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯑꯩ ꯅꯣꯡꯃꯈꯛꯇꯤ ꯎꯔꯝꯃꯤꯀꯣ ꯅꯣꯡꯃ ꯈꯛꯇꯅꯦ ꯑꯩꯅ ꯎꯔꯝꯃꯤꯁꯦ ꯀꯩꯅꯣꯅ ꯏꯆꯟꯅ ꯂꯥꯏꯞ ꯊꯥꯔꯤ ꯍꯥꯏꯅ ꯑꯩ ꯑꯇꯩꯗꯤ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯩꯗꯤ ꯄꯥꯎ ꯅꯝꯕꯔ ꯃꯣꯅꯤ ꯂꯥꯛꯅꯤꯌꯦ 8:30ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤ ꯀꯩꯅꯣꯁꯦ ꯀꯨꯀꯤ ꯈꯔ ꯍꯦꯛ ꯍꯦꯛ ꯌꯥꯎꯁꯦ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯩ 11ꯗ ꯑꯦꯜꯕꯤ ꯇꯧꯔꯛꯀꯦ ꯑꯩꯃ 11ꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯑꯦꯅꯦ 7ꯗ ꯍꯥꯏꯔꯝꯗꯥꯏꯅꯦ ꯇꯧꯔꯛꯀꯦ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯀꯁꯥꯔꯁꯨ ꯉꯟꯅ ꯇꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯤꯀꯣ ꯇꯨꯝꯃꯤꯃꯤ ꯑꯦꯁ ꯁꯟꯗꯥ ꯑꯣꯏꯕꯒ ꯃꯤ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕ ꯌꯥꯎꯔꯝꯃꯤ ꯑꯗꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯒ ꯋꯥꯕ ꯌꯥꯎꯔꯝꯃꯤ ꯑꯩꯗꯤ 12:01ꯗ ꯇꯨꯝꯃꯤ ꯑꯗꯨꯅ ꯀꯩ ꯍꯥꯏꯔꯨꯅꯤ ꯅꯣꯡꯉꯥꯟꯕꯒꯁꯦ ꯈꯪꯍꯧꯗꯦ ꯑꯦꯛꯗꯝ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯌꯧ ꯂꯩꯔꯝꯃꯤ ꯑꯩ ꯊꯣꯛꯂꯒꯦ ꯀꯣꯜ ꯂꯥꯛꯂꯦ ꯍꯣꯏ ꯍꯣꯏ ꯊꯣꯛꯑꯣ ꯊꯣꯛꯑꯣ ꯁꯪꯗ꯭ꯔꯗꯤ ꯀꯅꯥꯗꯁꯨ ꯀꯩꯁꯨꯝ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔ ꯂꯣꯏꯔꯦ ꯑꯩꯗꯤ ꯀꯨꯀꯤꯗ ꯀꯩꯅꯣꯝꯇ ꯊꯣꯛꯂꯛꯑꯗꯤ ꯑꯝꯇꯪ ꯆꯩꯔꯒ ꯉꯥꯏꯔꯤꯅꯤ ꯉꯔꯥꯡꯗꯩ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯃꯥꯅ ꯃꯩꯇꯩ ꯃꯤ ꯁꯛꯇꯨꯒ ꯑꯗꯨ ꯑꯗꯥꯏ ꯇꯧꯔꯛꯑꯦ ꯄꯥꯎꯅꯝꯕ ꯒꯋꯥꯅꯤ ꯑꯩꯉꯣꯟꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯑꯩꯅ ꯇꯨꯝꯕꯒꯤ ꯃꯇꯝꯗ ꯏꯃꯥ ꯎꯔꯕ ꯍꯥꯏꯁꯦ ꯆꯨꯔꯥꯟꯕꯥꯏ ꯃꯈꯥꯗꯃꯝ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯤꯇꯩ ꯏꯆꯦ ꯆꯨꯔꯥꯟꯕꯥꯏ ꯏꯆꯦ ꯀꯧꯕꯗ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ ꯏꯆꯦꯃ ꯏꯆꯦ ꯀꯧꯕꯗ ꯀꯩꯅꯣ ꯁꯤꯁꯇꯔ ꯆꯨꯔꯥꯟꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯃꯤ ꯑꯩꯗꯤ ꯂꯥꯛꯄꯤꯒꯅꯤ ꯈꯜꯂꯨꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩ ꯅꯨꯃꯤꯠ 10ꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯨꯡꯉꯕꯅꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯍꯥꯏ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟ ꯍꯥꯏ ꯇꯣꯝꯕ ꯅꯪ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯀꯩꯅꯣꯅ ꯏꯆꯟꯗꯣ ꯂꯩꯔꯝꯕꯗꯒꯤ ꯀꯥꯏꯗꯅꯣ ꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯌꯥꯝ ꯀꯞꯄꯝꯕꯅꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯀꯅꯥꯁꯨ ꯂꯥꯛꯄꯤꯗꯦꯅ ꯆꯨꯔꯥꯟꯕꯥꯏꯅ ꯃꯃꯥ ꯀꯧꯕꯤꯌꯨ ꯁꯤꯁꯇꯔ ꯑꯣ ꯃꯃꯥ ꯀꯧꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯀꯧꯖꯒꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯏꯊꯛꯀꯤ ꯃꯧ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯕꯤꯒ ꯂꯩꯀꯣ ꯏꯊꯛ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯃꯒꯗꯣ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯕꯤ ꯌꯥꯎꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯦꯒꯁꯦ ꯆꯍꯤ 30 ꯁꯨꯕꯒꯁꯨ ꯌꯥꯎꯏꯕ ꯑꯗꯨꯗꯒꯤꯗꯤ ꯄꯥꯎꯅꯝꯕꯅ ꯑꯩꯗꯤ ꯄꯨꯡ 9ꯗꯒꯤ ꯗ꯭ꯌꯨꯇꯤ ꯂꯩ ꯅꯨꯡꯗꯥꯡꯗ ꯑꯗꯨꯅ ꯐ꯭ꯔꯦꯟꯁꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯕꯗꯨ ꯏꯀꯥꯏ ꯑꯗꯨꯅ ꯑꯩ ꯑꯦꯜꯕꯤ ꯌꯥꯎꯗꯦ ꯄꯥꯛꯅ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯑꯣ ꯑꯗꯩꯗꯤ ꯄꯥꯎꯅꯝꯕ ꯋꯦꯜꯀꯝ ꯃꯃꯥ ꯍꯥꯏꯔꯦ ꯄꯥꯎꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯆꯨꯔꯥꯟꯕꯥꯏꯗ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯇꯣꯝꯕ ꯑꯗꯩꯗꯤ ꯃꯣꯅꯤ ꯒꯣꯒꯣ ꯒꯣꯒꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯒꯣꯌꯤꯡ ꯑꯣꯟ 65 ꯍꯥꯏꯕ ꯃꯃꯥ ꯆꯨꯔꯥꯟꯕꯥꯏꯅ ꯃꯤ ꯑꯅꯤꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯍꯥꯔꯤꯒꯤ ꯂꯥꯏꯐꯁꯨ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯟꯗꯛ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯊꯣꯛꯄ ꯆꯠꯁꯤꯟꯒ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗꯒꯤꯒ ꯍꯜꯂꯤꯀꯣ ꯃꯅꯤꯄꯨꯔ ꯂꯩꯉꯩꯗꯅꯦ ꯊꯕꯛ ꯑꯃ ꯆꯠꯄ ꯍꯜꯂꯛꯄꯗ ꯄꯨꯡ 10 ꯇꯥꯕ ꯑꯗꯩ 11 ꯇꯥꯕꯒ ꯌꯥꯎꯏ ꯀꯅꯥ ꯀꯔꯤ ꯂꯥꯏꯐ ꯇꯥꯏꯝ ꯀꯔꯤꯝ ꯈꯪꯗꯦ ꯃꯨꯅꯤꯁꯨ ꯒꯣꯒꯣ ꯑꯣꯏꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕ ꯄꯥꯏꯈ꯭ꯔ ꯃꯥꯅꯦ
ꯏꯇꯩꯃ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯣꯏ 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 ꯊꯕꯛꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯄꯩꯁꯥ ꯇꯥꯟꯒꯗꯕꯅꯤ ꯁꯦꯜ ꯇꯥꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯅ ꯀꯔꯤꯝꯐꯥꯎ ꯏꯆꯥ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯥꯟꯕ ꯉꯝꯃꯣꯏ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ꯫ ꯇꯣꯝꯕꯅ ꯃꯃꯥ ꯆꯨꯔꯥꯟꯕꯥꯏ ꯊꯦꯡ ꯍꯥꯏꯔꯦ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯒꯗꯕꯅꯤ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ ꯍꯦꯟꯅ ꯏꯟꯀꯝ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯦꯜ ꯊꯨꯝ ꯄꯥꯏꯗꯕ ꯌꯥꯗꯦ꯫ ꯄꯥꯡꯒꯜꯅ ꯂꯩꯔꯤꯉꯩ ꯂꯧꯁꯤꯡꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯁꯦ ꯁꯨꯡꯇꯣꯛ ꯇꯣꯛꯑꯣꯏꯗꯕꯅꯤ ꯄꯥꯡꯒꯜꯅ ꯂꯩꯇ꯭ꯔꯒꯗꯤ ꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯄꯣꯊꯥꯒꯗꯧꯕꯅꯤ ꯄꯥꯡꯒꯜ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯅꯤꯡꯂꯤꯕ ꯑꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯨꯔꯥ ꯗꯣꯂꯥꯟ ꯆꯥꯎꯅ ꯁꯥꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯄꯨꯟꯁꯤꯗ ꯅꯥꯗ ꯌꯦꯛꯇꯕ ꯏꯆꯥ ꯏꯁꯨ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯇꯣꯝꯕꯅ ꯃꯃꯥ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯤꯌꯦ ꯍꯥꯏꯔꯦꯀꯣ ꯃꯃꯥ ꯆꯨꯔꯥꯟꯕꯥꯏꯅ ꯇꯣꯝꯕ ꯀꯧꯖꯔꯦ ꯃꯃꯥ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗꯗꯤ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯉꯦꯀꯣ ꯆꯥꯛ ꯊꯣꯡꯉꯒ ꯉꯟꯅ ꯆꯥꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯁꯦ ꯀꯅꯥꯒꯨꯝꯅ ꯆꯥ ꯇꯟ ꯍꯧꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯌꯥꯎꯏ ꯀꯅꯥꯒꯨꯝꯅ ꯆꯥꯒ ꯕꯤꯁꯀꯨꯠꯀ ꯆꯥꯔꯒ ꯇꯣꯛꯄ ꯌꯥꯎꯏ ꯍꯣꯔꯦꯟ ꯑꯗꯨꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯩ ꯊꯣꯡꯉꯒ ꯍꯣꯔꯦꯟ 12ꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯨꯜ ꯆꯥꯛ ꯆꯥꯕꯁꯤ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗ ꯑꯗꯣ ꯃꯅꯤꯄꯨꯔꯗꯅ ꯑꯩꯈꯣꯏꯒꯤ ꯉꯟꯇꯥꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄ ꯃꯤꯅ ꯈꯔ ꯊꯛꯑꯦ ꯊꯛꯇꯕ ꯑꯣꯏꯔꯒꯁꯨ ꯊꯛꯄ ꯑꯣꯏꯔꯒꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯉꯦꯀꯣ ꯑꯗꯨꯒ ꯀꯁꯥꯔꯗꯗꯤ ꯆꯥꯛ ꯑꯣꯏꯅ ꯆꯔꯥ ꯋꯥꯟꯕ ꯃꯤꯁꯨ ꯌꯥꯎꯏꯀꯣ ꯉꯟꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯁ ꯗꯤꯟꯅꯔ ꯍꯥꯏꯅ ꯇꯧꯏ꯫ ꯅꯤꯡꯊꯧꯁꯨ ꯃꯉꯥ ꯗꯤꯁ ꯃꯦꯁꯦꯖꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯗꯤꯁ ꯃꯦꯁꯦꯖ ꯍꯦꯜꯞ ꯐꯣꯔ ꯔꯤꯚ꯭ꯌꯨ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯤꯅ ꯃꯥꯅꯗ ꯑꯗꯨꯝ ꯃꯣꯏ ꯀꯩꯅꯣꯅ ꯊꯥꯖꯤꯜꯂꯛꯄ ꯃꯥꯜꯂꯦ is held for review ꯈꯪꯗꯦꯕ ꯀꯨꯀꯤ ꯃꯥꯜꯂꯤꯗ ꯈꯪꯗꯦ ꯀꯨꯀꯤ ꯑꯃꯇꯪ ꯌꯥꯎꯔꯛꯑꯗꯤ ꯑꯃꯨꯛꯇꯪ ꯄꯥꯏꯊꯒꯦ ꯇꯧꯕ ꯊꯧꯔꯥꯏ ꯃꯆꯥ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯉꯥꯗꯨꯅ ꯂꯥꯛꯄꯁꯦ ꯃꯥꯁ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏꯁꯦ ꯃꯥꯁ ꯍꯥꯏꯅ ꯑꯩꯅ ꯅꯍꯥꯟ ꯂꯩꯔꯨꯕꯗꯗꯤ ꯇꯣꯝꯕ ꯀꯩꯅꯣꯗꯅꯤ ꯃꯅꯤꯄꯨꯔꯗꯅꯤ ꯍꯧꯖꯤꯛꯅ ꯀꯁꯥꯔꯗꯅꯤ ꯁꯤꯅ ꯑꯩ ꯌꯨꯝꯅꯤ ꯀꯨꯀꯤꯅ ꯀꯔꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯏꯔꯛꯏꯁꯦ ꯀꯨꯀꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯤꯝ ꯄꯥꯝꯕꯤ ꯑꯃ ꯌꯥꯝ ꯆꯥꯎꯔꯦ
ꯑꯩ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯦꯁ ꯃꯥꯗꯔ ꯑꯩꯁꯦ ꯐꯥꯏꯅꯦꯜ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯃꯥꯂꯦꯝ ꯐꯥꯏꯅꯦꯜ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯌꯨꯛꯇ ꯉꯁꯥꯏ ꯆꯥ ꯈꯪꯉꯩꯒ ꯊꯛꯈꯤꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅꯅꯦ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯑꯩꯁꯦ ꯉꯔꯥꯡꯒꯤ ꯆꯥꯛ ꯑꯌꯤꯡꯕ ꯈꯤꯇꯪ ꯂꯧꯔꯒꯅꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯈꯔ ꯂꯩꯑꯦꯕ ꯑꯗꯨ ꯈꯤꯇꯪ ꯆꯥꯔꯦꯕ ꯑꯗꯨꯒꯅꯦ ꯉꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯟꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯨꯡ ꯕꯥꯔꯣ ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯄꯨꯛꯊꯟꯅ ꯆꯥꯗꯣꯏꯅꯦꯕ ꯑꯃꯨꯛ ꯊꯣꯡꯉꯒ ꯃꯥꯂꯦꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯩꯅꯣꯒꯤ ꯀꯔꯤꯅꯣ ꯇꯧꯋꯤꯗꯣ ꯃꯣꯏꯅ ꯀꯦꯔꯦꯇꯤ ꯐꯦꯔꯦꯇꯤ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯃ ꯁꯪꯒꯣꯝꯁꯦ ꯑꯗꯨꯝ ꯊꯛꯏꯔꯣ ꯍꯧꯖꯤꯛꯐꯥꯎ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯁꯪꯒꯣꯝ ꯊꯛꯏꯔꯣ ꯊꯛꯄ꯭ꯔꯣ ꯃꯤꯅ ꯂꯥꯏꯞ ꯊꯥꯕꯗꯤ ꯂꯥꯏꯛ 30 ꯂꯥꯏꯛ 40ꯒ ꯌꯥꯝ ꯍꯥꯏꯅꯩꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯛꯀꯁꯦ ꯑꯃꯐꯥꯎ ꯌꯥꯎꯗꯕꯒ ꯌꯥꯎꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯗꯦꯗ ꯂꯥꯏꯞꯁꯦ ꯊꯥꯔꯒ ꯑꯩꯅ ꯑꯗꯨꯗ ꯇꯥꯟꯕꯒ ꯑꯩ ꯀꯔꯤꯝ ꯈꯜꯂꯨ ꯂꯧꯗꯦꯗ ꯀꯨꯏꯅꯁꯨ ꯐꯝꯕꯁꯨ ꯁꯪꯗ꯭ꯔꯕ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯕ ꯋꯥꯅꯤ ꯃꯤꯒꯤꯗ ꯌꯥꯎꯔꯨꯕ ꯉꯝꯗꯕꯅꯤꯅ ꯑꯩꯒꯤꯗꯁꯨ ꯂꯥꯛꯄꯤꯗꯦ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦ ꯑꯩ ꯋꯥꯔꯧꯗꯦ ꯋꯥꯔꯧꯅꯕ ꯐꯠꯇꯦ ꯃꯥꯒꯤ ꯃꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯑꯩ ꯉꯔꯥꯡ ꯍꯜꯂꯛꯄꯒꯤ ꯌꯦꯡꯉꯨꯗꯨ ꯕꯦꯛ ꯅꯨꯡ ꯐꯤꯔꯣꯟ ꯍꯧꯖꯤꯛꯐꯥꯎ ꯃꯈꯥꯗ ꯂꯩꯔꯤꯗꯨ ꯁꯦꯠꯇꯤꯡ ꯇꯧꯗ꯭ꯔꯤ ꯄꯨꯔꯨꯕꯒꯤ ꯕꯦꯛ ꯐꯤꯔꯣꯟ ꯀꯣꯛꯄꯨ ꯉꯥꯎꯋꯤ ꯇꯧꯔꯤꯁꯦ ꯑꯦꯛꯖꯥꯝꯁꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯑꯩꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯊꯣꯡꯕꯁꯦ ꯂꯣꯏ ꯍꯥꯎꯋꯦꯕ ꯍꯪꯒꯥꯝ ꯈꯔ ꯂꯩꯗꯣ ꯀꯩꯗꯧꯁꯤꯕ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯩ ꯍꯋꯥꯏ ꯃꯨꯕꯤ ꯀꯩꯀꯥꯒ ꯂꯩꯔꯤꯑꯦꯕ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯟꯁꯤꯔ ꯀꯩꯅꯣ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯑꯕ ꯆꯥꯛꯍꯋꯥꯏ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯗꯦꯕ ꯑꯗꯩꯗꯤ ꯁꯣꯏꯕꯨꯝꯁꯨ ꯂꯩꯔꯛꯑꯦ ꯎ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃ ꯌꯥꯎꯔꯛꯑꯦ ꯉꯥꯔꯤ ꯈꯖꯤꯛ ꯑꯃ ꯌꯥꯎꯔꯛꯑꯦ ꯐꯔꯦ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯔꯦ